ꯖꯤꯔꯤꯕꯥꯝꯒꯤ ꯃꯕꯨꯡꯗ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃꯅ ꯄꯨꯂꯤꯁ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯣꯠꯕꯨꯡ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯕꯤꯗꯤꯑꯦꯐ ꯄꯥꯔꯁꯣꯅꯦꯜ ꯑꯃꯅ ꯃꯉꯣꯟꯗ ꯏꯁꯨ ꯇꯧꯕ 303 ꯔꯥꯏꯐꯜꯅ ꯀꯥꯞꯄꯗꯒꯤ ꯄꯨꯂꯤꯁ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:10 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯁꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯦꯝ.ꯗꯤ. ꯁꯥꯍꯖꯥꯟ ꯀꯧꯏ, ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯆꯥ ꯀꯧꯏ, ꯌꯥꯏꯔꯤꯄꯣꯛ ꯇꯄꯣꯛꯄꯤꯗꯒꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯤꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯑꯀꯣꯏꯖꯝ ꯕꯤꯀ꯭ꯔꯝ ꯅꯍꯥꯔꯨ ꯄꯥꯡꯈꯣꯡ ꯃꯈꯣꯡꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯟꯁꯇꯦꯕꯜ ꯅꯝꯕꯔꯅ 19150337ꯅꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯖꯤꯔꯤꯕꯥꯝ ꯃꯣꯠꯕꯨꯡ ꯈꯨꯜ ꯑꯁꯤꯗ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯑꯦꯁ.ꯑꯥꯏ. ꯑꯁꯤꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗꯤ ꯕꯤ.ꯗꯤ.ꯑꯦꯐ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯅ 23ꯃꯨꯛ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯪ ꯁꯨꯇꯤ ꯂꯧꯅꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ 3 ꯈꯛꯇꯃꯛ ꯂꯩꯕꯅꯤ꯫ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤ ꯃꯕꯨꯡ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯦꯟ. ꯅꯣꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10:10 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯑꯦꯁ.ꯑꯥꯏ. ꯁꯥꯍꯖꯥꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯛꯀꯤ ꯁꯝ ꯁꯪꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯆꯥꯛ ꯂꯣꯏꯅꯗꯨꯅ ꯆꯥꯛ ꯆꯥꯅꯔꯤꯕꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯕꯤꯀ꯭ꯔꯝ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯄꯥꯔꯁꯣꯅꯦꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯀꯥꯗꯒꯤ ꯃꯉꯣꯟꯗ ꯏꯁꯨ ꯇꯧꯕ 303 ꯔꯥꯏꯐꯜꯁ ꯑꯗꯨꯅ ꯑꯦꯁ.ꯑꯥꯏ. ꯁꯥꯍꯖꯥꯟꯗ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯥꯍꯖꯥꯟ ꯑꯗꯨ ꯊꯕꯥꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯟꯗꯨꯅ ꯈꯨꯗꯛꯇ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯄꯥꯎ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯗꯒꯤ ꯈꯨꯗꯛꯇ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯀꯤ ꯑꯦꯁ.ꯄꯤ.ꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨ ꯈꯨꯗꯛꯇ ꯂꯥꯛꯈꯤ꯫ ꯑꯦꯁ.ꯄꯤ.ꯅ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯗ꯭ꯔꯤꯉꯩꯗ ꯃꯥꯡꯑꯣꯏꯅꯅ ꯑꯦꯁ.ꯑꯥꯏ. ꯁꯥꯍꯖꯥꯟꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯃꯈꯨꯠ ꯇꯨꯡꯕꯨꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯦꯁ.ꯄꯤ.ꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯅ ꯍꯦꯛ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯊꯨꯡꯂꯕꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯅ ꯖꯤꯔꯤꯕꯥꯝ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯤ ꯍꯥꯠꯂꯤꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯄꯥꯔꯁꯣꯅꯦꯜ ꯕꯤꯀ꯭ꯔꯝ ꯐꯥꯗꯨꯅ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯁ.ꯑꯥꯏ. ꯁꯥꯍꯖꯥꯟ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯕꯤꯀ꯭ꯔꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯅꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯑꯁꯤ ꯄꯨꯡ 24 ꯌꯨ ꯊꯛꯇꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯇꯝ ꯆꯥꯗꯅ ꯌꯨ ꯊꯛꯄ ꯑꯃꯗꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯁ.ꯑꯥꯏ. ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛꯄꯨ ꯑꯐꯕ ꯂꯝꯕꯤꯗ ꯂꯥꯛꯅꯕ ꯄꯥꯎꯇꯥꯛ ꯄꯤꯕꯗꯤ ꯂꯩꯈꯤ꯫ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯕꯤꯀ꯭ꯔꯝ ꯑꯁꯤ ꯌꯨ ꯀꯥ ꯍꯦꯟꯅ ꯊꯛꯄꯗꯒꯤ ꯃꯔꯤ ꯂꯩꯅꯅ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯗꯣꯛꯇꯔꯅ ꯂꯥꯌꯦꯡ ꯆꯠꯊꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯀꯣꯛꯀꯤ ꯂꯥꯏꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯂꯩꯕ ꯃꯥꯜꯂꯤꯁꯨ ꯍꯥꯏꯔꯤ꯫ ꯁꯥꯕꯨꯡꯀꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯇꯣꯏꯅ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯌꯥꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯈꯨꯜ ꯁꯥꯕꯨꯡꯀꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯥꯕꯨꯡꯀꯣꯛ ꯈꯨꯅꯧꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:10 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯨꯠꯂꯤꯡꯅ ꯂꯩꯔꯤꯕ ꯁꯪꯒ꯭ꯔꯝ ꯇꯤꯋꯤ ꯆꯤꯡ ꯆꯤꯡꯊꯛꯇꯒꯤ ꯁꯥꯕꯨꯡꯀꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜ ꯈꯨꯜ ꯑꯅꯤ ꯂꯣꯟꯅꯕꯗ ꯅꯣꯡꯃꯩ ꯔꯥꯎꯟ 3 ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ 3 ꯔꯣꯝ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠ ꯀꯥꯡꯕꯨ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯕꯨꯡꯀꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯁꯪꯒ꯭ꯔꯝ ꯇꯤꯋꯤ ꯆꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯀꯨꯠꯂꯤꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯕꯡꯀꯔ ꯀꯌꯥ ꯁꯥꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯩꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯀꯛꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯂꯣꯛꯄꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ ꯍꯥꯏꯔꯤ꯫